ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯝꯕꯤ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯅꯍꯥ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯕ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯈꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ "ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ, ꯊꯨꯝꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯣ꯫ ꯀꯩꯊꯦꯜ ꯆꯠꯄꯁꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ, ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ꯫ "ꯍꯣꯏ ꯃꯥ, ꯄꯨꯊꯣꯔꯛꯏꯁꯦ꯫ ꯃꯥ, ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ, ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ "ꯍꯣꯏꯗ, ꯑꯩꯅ ꯍꯦꯟꯅꯅꯦ ꯍꯜꯂꯛꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯦ꯫ "ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯃꯔꯨꯞꯁꯤꯡꯒ ꯄꯤꯔꯨꯛ ꯍꯦꯛꯎꯒꯦ, ꯍꯌꯦꯡ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕꯤꯔꯛꯎꯀꯣ꯫ "ꯅꯪꯕꯨ ꯄꯤꯔꯨꯛ ꯍꯦꯛꯄ ꯍꯩꯒꯗ꯭ꯔꯅꯦ? ꯍꯦꯛꯂꯨꯅꯨꯗ, ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯣ꯫ "ꯌꯥꯔꯣꯏ ꯏꯃꯥ, ꯑꯩꯗꯤ ꯍꯦꯛꯇꯣꯏꯅꯤ꯫ "ꯍꯣꯏꯁꯦ, ꯏꯃꯥ ꯆꯠꯂꯒꯦ, ꯅꯪꯅꯦ ꯊꯣꯡ ꯊꯣꯡꯅꯥꯎꯒꯁꯦ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯝꯕꯤ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯇꯝꯈ꯭ꯔꯦ꯫ ꯀꯩꯊꯦꯜꯗꯅꯤ ꯈꯝꯕꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯤ꯫ ꯔꯥꯖꯨ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯔꯤ ꯈꯝꯕꯤꯅ ꯄꯣꯠ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯀꯗꯨꯗ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ "ꯈꯝꯕꯤ, ꯅꯪꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣꯅꯦ?" "ꯗꯥꯗꯥ, ꯂꯨꯄꯥ 2 ꯈꯛꯇꯅꯤ, ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯂꯧꯕꯤꯔꯣꯗ"꯫ "ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯂꯧꯗꯦꯔꯣ?" ꯈꯝꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯗꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯔꯥꯖꯨꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯔꯥꯖꯨꯁꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨꯕꯨ ꯂꯧꯗꯨꯅ "ꯏꯆꯟ ꯈꯝꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪ ꯇꯥꯗꯗꯤꯅꯦ, ꯏꯆꯟꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ꯫ ꯅꯁꯥ ꯍꯥꯏꯔꯦ ꯅꯍꯥꯅꯤꯗꯣ, ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ"꯫ "ꯗꯥꯗꯥ, ꯄꯨꯝꯅꯃꯛ ꯅꯆꯟ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ, ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯗꯨꯕꯨ ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯪ ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯏꯆꯟꯅ ꯑꯁꯨꯝꯅ ꯀꯩꯊꯦꯜꯒ ꯐꯝꯕꯁꯦ ꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯅꯦ"꯫ ꯈꯝꯕꯤ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ "ꯗꯥꯗꯥ, ꯄꯣꯠꯁꯤ ꯂꯩꯔꯕꯅꯤꯅ ꯍꯟꯕꯤꯈ꯭ꯔꯣ, ꯅꯆꯟ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯇ ꯌꯣꯟꯖꯍꯧꯈꯤꯒꯦ"꯫ "ꯍꯣꯏꯗ", ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯍꯥꯏꯔꯤ ꯔꯥꯖꯨꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯈꯝꯕꯤꯒꯤ ꯃꯅꯥꯛ ꯑꯣꯏꯔ ꯐꯝꯂꯤꯕꯤ ꯀꯦꯇꯨꯀꯤꯗꯨ ꯕꯤꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯕꯤꯂꯥ, ꯌꯦꯡꯉꯣ ꯇꯧꯖ ꯁꯥꯔꯤꯁꯦ, ꯅꯍꯥ ꯃꯥꯅ ꯀꯩꯊꯦꯜꯗꯒ ꯊꯣꯛꯂꯛꯑꯦꯗꯅ, ꯑꯎꯕ ꯅꯨꯄꯥꯁꯤꯡꯗꯅꯦ ꯂꯥꯡ ꯊꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯁꯦ?" "ꯍꯣꯏꯅꯦ ꯏꯆꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯃꯩ ꯀꯟꯕ ꯍꯥꯏꯗꯨꯅꯤ, ꯈꯔ ꯂꯩꯔꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯑꯅꯤ." "ꯅꯠꯇꯦ, ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯀꯩꯊꯦꯜꯗꯒ ꯊꯣꯛꯂꯛꯑꯒ, ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯆꯥꯕ ꯅꯨꯄꯥ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯟꯊꯗꯨꯅ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯉꯛ ꯑꯗꯨ ꯆꯦꯞꯊꯗꯨꯅ ꯂꯝꯕꯤꯗꯨꯗ ꯌꯦꯡꯏ꯫ ꯈꯣꯝꯕꯅ "ꯏꯇꯥꯎ ꯄꯣꯏꯔꯩ, ꯀꯅꯥ ꯉꯥꯏꯔꯤꯅꯣ?" ꯏꯇꯥꯎ ꯈꯣꯝꯕ, ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ." "ꯅꯈꯣꯏ ꯅꯃꯥꯗꯤ ꯂꯥꯛꯈꯤꯔꯣꯏ, ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯅꯃꯥꯗꯣ ꯀꯩꯊꯦꯜꯗ ꯅꯨꯄꯥꯁꯤꯡꯒ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯍꯥꯏ"꯫ ꯄꯣꯏꯔꯩ ꯌꯥꯝꯅ ꯁꯥꯎꯅ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯗꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ." "ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯅꯤ, ꯉꯥꯏꯍꯧꯔꯣ, ꯏꯆꯜꯂꯒꯦꯀꯣ ꯏꯇꯥꯎ"꯫ ꯄꯣꯏꯔꯩ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯃꯥꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯇꯁꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯣꯡꯃꯇ ꯎꯠꯂꯝꯗꯦ꯫ ꯈꯝꯕꯤꯅ "ꯏꯕꯨꯡꯉꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" ꯄꯣꯏꯔꯩ ꯃꯃꯥ ꯎꯕꯗ ꯍꯔꯥꯎꯅ "ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ, ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯪꯉꯁꯤ, ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯏ, ꯁꯦ". ꯄꯣꯏꯔꯩ ꯃꯃꯥꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏ, ꯏꯃꯥ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯊꯣꯡꯗꯦ, ꯅꯨꯃꯤꯗꯥꯡꯗꯤ ꯊꯣꯡꯁꯤꯀꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ"꯫ ꯈꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯡꯗꯣꯏꯅꯤ, ꯏꯃꯥꯅꯅꯦ ꯆꯦꯡꯒ ꯂꯣꯏꯅ ꯋꯥꯜꯂꯛꯂꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯃꯥꯠ
ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯈꯝꯕꯤꯕꯨ ꯀꯧꯔꯤ ꯈꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯇꯣꯃꯥꯜ ꯎꯕꯗ ꯈꯝꯕꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯊꯖꯩ ꯈꯨꯔꯥ ꯐꯤꯗꯥ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯌꯥꯔꯦꯗ ꯈꯝꯕꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯈꯨꯔꯥꯒꯤ ꯁꯦꯜꯐꯝꯗꯨ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯁꯦꯟꯗꯣꯏ ꯍꯥꯏꯔ ꯃꯇꯝ ꯆꯥꯅ ꯄꯤꯕꯁꯨ ꯅꯠꯇꯦꯗꯣ ꯅꯃꯥ ꯅꯆꯥꯒꯤ ꯃꯇꯧꯁꯤꯗ ꯅꯪ ꯈꯨꯔꯥꯁꯨ ꯋꯥꯁꯤ ꯍꯦꯛ ꯍꯛꯗꯣꯛꯄ ꯉꯝꯗꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯕꯣꯆꯧꯅ ꯅꯥꯔꯤꯀꯥꯟꯗ ꯂꯧꯈꯤꯕꯅꯤꯗꯣ ꯃꯁꯤꯠ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯕꯣ ꯈꯝꯕꯤ ꯇꯞꯅ ꯈꯨꯔꯥ ꯑꯩꯁꯨ ꯄꯤꯊꯣꯛꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯆꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯏꯗ ꯅꯪ ꯈꯨꯔꯥꯒꯤꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯪ ꯈꯨꯔꯥꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯅꯪ ꯈꯨꯔꯥ ꯑꯃꯨꯛ ꯌꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯈꯝꯕꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯐꯝ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕ ꯏꯕꯣꯆꯧꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯀꯟꯕ ꯉꯝꯍꯧꯗ ꯃꯤꯒꯤ ꯁꯦꯜꯅꯁꯨ ꯈ꯭ꯋꯥꯡ ꯀꯣꯏ ꯃꯊꯃꯣꯏꯗꯗꯤ ꯆꯩꯅꯥꯁꯨ ꯄꯨꯔꯤ ꯈꯝꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯃꯜꯂꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯄꯣꯏꯔꯩ ꯍꯀꯥꯝ ꯑꯗꯨ ꯋꯥ ꯆꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯣꯔꯕꯣ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯅꯪꯒꯤ ꯆꯥꯛ ꯑꯗꯣ ꯉꯔꯥꯡ ꯆꯥꯖꯤ ꯈꯔ ꯂꯩꯍꯧꯕꯅꯤ ꯉꯔꯥꯡꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯣꯀꯣ ꯆꯦꯡꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯋꯥꯜꯂꯛꯑꯒꯦ ꯏꯃꯥ ꯆꯦꯡꯗꯣ ꯋꯥꯅꯦꯅ ꯋꯥꯜꯂꯛꯑꯗꯤ ꯈꯔ ꯌꯥꯝꯅ ꯋꯥꯟꯁꯤꯕ ꯍꯣꯏ ꯁꯦꯜꯁꯦ ꯈꯔ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯤ ꯏꯃꯥ ꯆꯠꯂꯒꯦꯀꯣ ꯅꯪꯅꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ ꯐꯖꯅ ꯂꯩꯔꯝꯃꯣ ꯈꯝꯕꯤ ꯑꯃꯟꯕ ꯊꯨꯝꯃꯣꯛ ꯑꯗꯨꯕꯨ ꯃꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯍꯥꯏꯅꯍꯧꯏ ꯈꯝꯕꯤ ꯑꯁꯦ ꯃꯁꯥ ꯍꯥꯏꯔ ꯅꯍꯥꯅꯤ ꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯤꯅꯦ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯆꯥꯎꯕꯤꯅ ꯑꯣꯅꯦ ꯅꯨꯄꯥ ꯐꯥꯕ ꯆꯠꯂꯤꯅꯦ ꯅꯨꯄꯥ ꯐꯥꯕ ꯏꯁ ꯃꯑꯣꯡꯗꯕꯨ ꯏꯪ ꯇꯞꯄ ꯃꯥꯟꯕꯩ ꯋꯥꯅꯤ ꯀꯩꯊꯦꯜꯗꯒꯤꯗꯤ ꯂꯥꯏꯅꯤ ꯄꯨꯔꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯑꯇꯣꯏꯕ ꯃꯥꯒꯤ ꯄꯣꯠꯁꯤꯗꯕꯨ ꯂꯩꯖꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯌꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯏꯕꯦꯝꯃ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯁꯛꯅꯒ ꯐꯖꯔꯦꯗꯣ ꯃꯁꯥꯅꯒ ꯅꯍꯥ ꯑꯣꯏꯁꯤꯜꯂꯦ ꯑꯩꯒꯤ ꯅꯨꯄꯥ ꯆꯦꯛꯁꯤꯟꯁꯤꯁꯤꯗ ꯂꯩꯔꯦ ꯇꯧ ꯉꯝꯕꯤꯁꯤꯒꯤ ꯂꯥꯡꯗ ꯑꯃꯨꯛ ꯊꯨꯒꯤ ꯂꯥꯛꯈꯤꯅꯤꯀꯣ ꯑꯃꯔꯣꯝꯗꯗꯤ ꯈꯝꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯜ ꯆꯥꯕ ꯃꯇꯧ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯌꯥꯝꯕꯗꯤ ꯈꯝꯕꯤꯅ ꯌꯣꯟꯕꯗꯒꯤ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯀꯌꯥ ꯑꯃꯗꯤ ꯁꯥꯎꯅꯤꯡꯗꯨꯅ ꯈꯝꯕꯤꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥꯕꯨ ꯉꯥꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯇꯨꯡ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯇꯥ ꯄꯨꯏꯔꯦ ꯏꯇꯥ ꯂꯥꯛꯌꯨ ꯀꯩ ꯍꯥꯏꯒꯦ ꯏꯇꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯅꯣꯡꯃꯇ ꯎꯗꯦ ꯏꯃꯨꯡꯗꯨꯗ ꯑꯗꯨꯝ ꯁꯤꯔꯒꯦ ꯍꯥꯏꯔꯣ ꯑꯁ ꯅꯪꯅ ꯉꯥꯡꯕ ꯑꯃ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯄꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯠꯊꯣꯛꯅꯤꯡꯉꯤꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯍꯌꯦꯡꯗꯣ ꯈꯨꯟꯊꯛ ꯃꯆꯥꯒ ꯈꯨꯟꯈꯥ ꯃꯆꯥꯒ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯂꯩ ꯌꯦꯡꯉꯨꯁꯤꯀꯣ ꯑꯁ ꯄꯨꯡꯐꯝꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯑꯩꯗꯣ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤꯗ ꯅꯪ ꯁꯥꯎꯔꯅꯨ ꯏꯃꯥꯟ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯕ ꯍꯧꯔꯛꯑꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯊꯔꯣꯏꯗꯣꯡ ꯈꯨꯜꯂꯨꯁꯤ ꯁꯦꯜꯁꯨ ꯐꯪꯅꯤ ꯇꯨꯡ ꯍꯔꯥꯎꯅ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯑꯩ ꯍꯧꯕ ꯂꯥꯛꯀꯦꯀꯣ ꯇꯥꯄꯤꯁꯨ ꯍꯣꯏꯒꯤ ꯂꯧꯕꯨꯛꯇꯣ ꯊꯔꯣꯏ ꯌꯥꯝ ꯇꯥꯕꯅꯤ ꯑꯗꯒꯤ ꯑꯣꯏꯅ ꯈꯨꯜꯂꯨꯁꯤꯀꯣ ꯄꯣꯏꯔꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯤ ꯇꯨꯡ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯄꯣꯏꯔꯩ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯊꯣꯡꯒꯥꯡ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯇꯦ ꯃꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯅꯣꯡꯃꯇ ꯁꯥꯟꯅꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕꯒ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯡꯁꯤꯜꯂꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯄꯣꯏꯔꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯉꯥꯏꯔꯝꯗꯦ ꯈꯝꯕꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯍꯦ ꯃꯪꯒꯣꯜꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯄꯣꯏꯔꯩ ꯇꯞꯅ ꯃꯥ ꯊꯥꯎꯃꯩꯁꯨ ꯊꯥꯎ ꯑꯝꯇ ꯂꯩꯇꯦ ꯆꯦꯡꯁꯨ ꯂꯩꯇꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯕ ꯀꯤꯖꯩ ꯈꯝꯕꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ
ꯃꯀꯣꯛꯇꯒꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯪꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯏꯃꯥꯅꯦ ꯄꯣꯠꯐꯝꯗ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯀꯨꯏꯔꯣꯏꯗ ꯄꯣꯠ ꯈꯔ ꯂꯩꯔꯨꯒꯦ ꯈꯝꯕꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯄꯣꯠꯐꯝ ꯇꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯆꯦ ꯊꯥꯎꯗꯣ ꯂꯨꯄꯥ 2ꯒꯤꯗ ꯄꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯈꯝꯕꯤ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯜ ꯑꯗꯨ ꯀꯌꯥꯝ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯁꯣꯏꯕ ꯆꯥꯟꯗꯤ ꯆꯞꯄꯤ ꯂꯨꯄꯥ ꯆꯞꯄꯤ 4ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯗꯦ ꯈꯝꯕꯤ ꯆꯥꯟꯗꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯁꯤꯒꯤ ꯆꯔꯥꯗꯤ ꯍꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯏꯆꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯂꯝꯂꯝꯂꯅꯤꯗ ꯋꯥꯈꯜ ꯑꯗꯨ ꯈꯟꯐꯝ ꯈꯪꯗꯦ ꯏꯃꯨꯡꯒꯤ ꯃꯩꯗꯤ ꯃꯨꯠꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯏꯆꯥꯒꯤ ꯑꯀꯤꯕ ꯄꯣꯛꯀꯅꯤ ꯏꯆꯥꯒꯤ ꯆꯥꯛꯈꯥꯎꯁꯨ ꯍꯥꯡꯍꯟꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯇꯨꯝꯁꯤꯠ ꯐꯥꯔꯣꯏ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯈꯥꯡꯕ ꯉꯝꯂꯣꯏ ꯑꯃꯔꯣꯝꯗ ꯃꯤꯒꯤ ꯁꯦꯟꯗꯣꯏꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕꯤꯅꯤ ꯃꯆꯥꯒꯤꯗꯃꯛ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯅꯤꯐꯝ ꯂꯩꯇꯦ ꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯃꯆꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯀꯥꯏꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯆꯦꯡꯗꯣ ꯈꯤꯇ ꯁꯣꯠꯈꯤꯒꯦ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯒꯦ ꯏꯆꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯐꯖꯅ ꯆꯥꯈꯤꯗꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤ ꯇꯧꯕꯅꯤ ꯍꯦꯔꯥ ꯈꯝꯕꯤ ꯌꯥꯆꯪꯂꯛꯄꯁꯤꯗꯕꯨ ꯀꯅꯥꯅ ꯄꯣꯠ ꯁꯣꯠꯅꯒꯦ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇ ꯇꯧꯕꯅꯤ ꯍꯌꯦꯡ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯄꯤꯖꯒꯦ ꯑꯁ ꯌꯥꯔꯦ ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇꯣ ꯇꯧꯔꯛꯂꯅꯨ ꯄꯤꯁꯨ ꯄꯤꯔꯛꯂꯣꯏꯗꯕꯗ ꯈꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯦ ꯀꯕꯣꯛ ꯑꯁꯦ 2 ꯈꯛꯇ ꯄꯤꯕꯤꯌꯣ ꯇꯣꯝꯕꯤꯁꯨ ꯀꯕꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯎ ꯑꯗꯨꯒ ꯄꯨꯟꯅ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯝꯕꯤ ꯅꯁꯥ ꯍꯥꯏꯔ ꯅꯍꯥꯅꯤ ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯂꯒ ꯀꯣꯛ ꯍꯦꯛꯅ ꯌꯨꯝ ꯄꯥꯟꯊꯣꯛꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯔꯦꯗꯅ ꯈꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯇꯧꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯐꯨꯡꯒꯥ ꯑꯗꯨꯗ ꯆꯥ ꯑꯗꯨ ꯂꯣꯜꯂꯤ ꯏꯃꯥ ꯆꯥ ꯑꯣꯏꯅ ꯊꯛꯑꯗꯣꯏꯔꯣ ꯈꯝꯕꯤ ꯃꯃꯤꯠ ꯑꯗꯨ ꯈꯖꯤꯛ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯐꯝꯗꯗꯤ ꯎꯍꯟꯗꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯕꯨ ꯆꯥ ꯊꯛꯅꯤꯡꯗꯕ꯭ꯔꯅꯦ ꯅꯨꯃꯤꯗꯥꯡꯗ ꯆꯥ ꯊꯛꯄꯁꯨ ꯍꯥꯎꯕꯅꯤꯗ ꯏꯆꯥꯒꯤꯗꯤ ꯀꯕꯣꯛ ꯑꯍꯥꯎꯕꯁꯨ ꯌꯥꯎꯏꯗ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯂꯦ ꯆꯥꯛ ꯊꯣꯡꯂꯔꯣꯏ ꯍꯥꯏꯕ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯍꯥꯎꯏ ꯀꯕꯣꯛ ꯁꯤꯃꯒ ꯑꯩ ꯂꯣꯏꯅ ꯆꯥꯒꯦꯀꯣ ꯈꯝꯕꯤ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯡꯇꯨꯡ ꯑꯃꯗꯤ ꯄꯣꯏꯔꯩ ꯄꯤꯁꯛꯀꯤ ꯂꯧꯕꯨꯛ ꯇꯝꯅ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ ꯇꯨꯡꯇꯨꯡꯅ ꯏꯇꯥ ꯊꯔꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯊꯔꯣꯏ ꯌꯥꯝ ꯇꯥꯕꯅꯦꯅ ꯄꯣꯏꯔꯩ ꯍꯔꯥꯎꯅ ꯏꯇꯥ ꯈꯔ ꯌꯥꯝꯅ ꯈꯨꯜꯂꯒ ꯑꯩꯈꯣꯏ ꯃꯥ ꯌꯣꯜꯍꯟꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯦꯟꯗꯤ ꯅꯪꯒꯤ ꯑꯣꯏꯖꯧꯗ ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯟꯕꯤꯕꯅꯤ ꯁꯦꯡꯉꯕ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕ ꯑꯁꯨꯝꯅ ꯊꯔꯣꯏ ꯑꯗꯨ ꯈꯨꯟꯕ ꯌꯥꯕ ꯈꯨꯜꯂꯕ ꯃꯇꯨꯡ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯝꯕꯤ ꯉꯛꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯪꯕꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯄꯣꯏꯔꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯃꯃꯥꯗ ꯄꯤꯗꯨꯅ ꯃꯥ ꯁꯦ ꯊꯔꯣꯏꯅꯤ ꯏꯇꯥꯎꯒꯩꯒꯅ ꯈꯨꯜꯂꯨꯕꯅꯤ ꯌꯣꯟꯊꯣꯛꯑꯣ ꯏꯍꯦ ꯀꯗꯥꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯇꯨꯡꯇꯨꯡ ꯏꯃꯥꯗꯗꯤꯅꯦ ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯦ ꯅꯪꯒꯤ ꯁꯦꯜ ꯁꯔꯨꯛꯇꯣ ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯄꯤꯔꯒꯦꯀꯣ ꯏꯆꯥꯕꯨ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯀꯩꯒꯤ ꯁꯦꯜꯅꯣ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯈꯨꯟꯕꯤꯕꯅꯤ ꯌꯥꯗꯦ ꯏꯃꯥ ꯄꯤꯔꯒꯦꯀꯣ ꯏꯃꯥ ꯌꯥꯔꯅꯤ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯁꯦ ꯍꯪꯒꯥꯝꯁꯤ ꯈꯔ ꯄꯨꯈꯣ ꯍꯣꯔꯦꯟ ꯊꯣꯡꯂꯒ ꯆꯥꯎꯀꯣ ꯇꯨꯡꯇꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯆꯥꯎꯊꯣꯏ ꯌꯨꯗꯨ ꯇꯞꯇꯥꯅ ꯊꯛꯂꯗꯨꯅ ꯈꯝꯕꯤꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯝꯕꯤꯒꯤ ꯄꯣꯠ ꯑꯗꯨꯕꯨ ꯂꯩꯔꯤ ꯈꯝꯕꯤ ꯆꯥꯎꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯌꯥꯝꯅꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯇꯥꯗ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯕꯗꯤ ꯍꯟꯕꯤꯈ꯭ꯔꯣ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯛꯄ ꯃꯥꯜꯂꯦ ꯈꯝꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯇꯁꯦꯡꯅ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯌꯦꯡꯉꯨ ꯅꯌꯨꯝꯗ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯒꯗꯕꯤ ꯅꯪꯅ ꯊꯨꯃꯣꯛ ꯑꯀꯥꯏꯕꯁꯤꯃꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯗ ꯑꯩ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯀꯅꯥꯗꯁꯨ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯖꯗꯦ ꯏꯃꯥ ꯏꯆꯥ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯖꯒꯦ ꯑꯗꯣ ꯅꯪ ꯇꯥꯗꯁꯨ ꯄꯪꯐꯠ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯅꯪꯅꯕꯨ ꯌꯥꯔꯗꯤꯅꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯆꯦꯗꯣ
ꯍꯦꯛꯇ ꯇꯥꯟꯊꯣꯛꯈꯤꯒꯦ ꯑꯩꯗꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯈꯝꯕꯤ ꯆꯥꯎꯊꯣꯏꯒꯤ ꯀꯥ ꯍꯦꯟꯕ ꯃꯇꯧꯁꯤꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯁꯥꯎꯅ ꯇꯥꯗ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯝꯕꯤꯌꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯁꯥꯁꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯈꯝꯕꯤ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯥꯎꯒꯅꯨꯀꯣ ꯁꯤꯁꯦ ꯅꯪꯒꯤ ꯏꯟꯁꯥꯡ ꯂꯩꯕꯒꯤ ꯁꯦꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯏ ꯈꯝꯕꯤꯁꯨ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯈꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯏꯆꯟꯒꯤ ꯈꯨꯠꯁꯥ ꯑꯁꯤꯅ ꯃꯁꯤꯗꯒ ꯁꯅꯥ ꯈꯨꯗꯣꯞ ꯑꯃꯇꯪ ꯌꯥꯎꯔꯕꯗꯤ ꯀꯌꯥꯗꯤ ꯐꯖꯅꯤꯁꯦ ꯉꯁꯥꯏꯗꯒꯤ ꯈꯝꯕꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯆꯥꯎꯕꯤꯗꯨ ꯈꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯍꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤ ꯇꯧꯔꯤꯕꯗꯣ ꯍꯥ ꯈꯝꯕꯤ ꯄꯥꯈꯠꯅ ꯏꯆꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ ꯀꯦꯊꯕꯤꯅ ꯀꯔꯤꯒꯤ ꯂꯥꯟꯗꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯅꯨꯄꯥꯁꯤꯗ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯝꯕꯤꯗ ꯃꯤꯐꯝ ꯊꯝꯂꯛꯏ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯔꯤꯇꯥꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯔꯤꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯆꯥꯎꯊꯣꯏ ꯏꯀꯥꯏ ꯏꯀꯥꯏꯅ ꯅꯨꯄꯤ ꯑꯩꯗꯤ ꯆꯨꯝꯅ ꯃꯉꯣꯟꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕꯒꯤ ꯁꯦꯜ ꯄꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯦꯛꯇ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯈꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯅ ꯂꯩꯕꯒ ꯃꯄꯥ ꯆꯥꯔꯗꯨꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯕꯗꯨꯗ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯔꯤꯇꯥꯁꯨ ꯑꯁꯨꯝ ꯑꯔꯥꯟꯗꯤ ꯈꯪꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯏꯕꯦꯝꯃ ꯅꯄꯨꯟꯁꯤꯗꯨꯗꯁꯨ ꯑꯣꯏꯔꯣꯏꯅꯦ ꯍꯩ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯅꯋꯥꯗꯨꯅ ꯉꯟꯇꯥꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯈꯝꯕꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥ ꯀꯞꯂꯤ ꯀꯞꯄ ꯅꯠꯇꯅ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯍꯥꯏꯖꯐꯝ ꯂꯩꯇꯦ ꯃꯌꯥꯝ ꯑꯩ ꯂꯥꯟꯗꯕ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯁꯦꯜ ꯂꯧꯖꯕ ꯈꯛꯇꯅꯤ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯄꯨ ꯐꯥꯗꯨꯅ ꯊꯝꯕꯅꯤ ꯀꯦꯊꯕꯤꯅ ꯃꯌꯥꯝ ꯀꯩꯗꯧꯔꯤꯒꯦ ꯆꯤꯟꯊꯤꯕꯤꯁꯦ ꯃꯁꯤ ꯐꯥꯖꯤꯜ ꯉꯁꯤꯗꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯐꯝꯍꯟꯕꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯕ ꯇꯧꯗ ꯃꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯠꯇꯁꯨ ꯈꯥꯝꯗꯣꯛꯄ ꯇꯧꯗꯦ ꯑꯗꯨꯃꯛ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕꯅꯣ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯆꯦ ꯃꯆꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯨꯕꯗꯨꯁꯨ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯈꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯊꯨꯃꯣꯛ ꯁꯦꯒꯥꯏꯕꯗꯨꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯑꯃꯨꯛ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯃꯆꯥꯅ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯃꯣꯠ ꯑꯀꯥꯏ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝꯃꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯜꯂꯛꯑꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯣꯏꯔꯩ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯈꯝꯕꯤ ꯅꯣꯛꯇꯨꯅ ꯏꯆꯥꯕꯨ ꯆꯥꯛꯀ ꯂꯥꯝꯕ꯭ꯔꯣ ꯏꯃꯥ ꯂꯥꯝꯕꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯝꯃꯤꯗ ꯅꯣꯡꯃꯇꯁꯨ ꯐꯖꯅ ꯆꯥꯕꯁꯨ ꯐꯪꯗꯦ ꯈꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯕꯨ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯁꯨ ꯆꯥꯛ ꯊꯣꯡꯂꯔꯣꯏꯗ꯭ꯔꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯈꯝꯕꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯃꯄꯨꯔꯣꯏꯕꯅ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯕꯤꯈꯤꯕꯅꯤ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯛꯅꯐꯝ ꯑꯁꯤ ꯃꯍꯥꯛ ꯑꯣꯏꯔꯦ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯄꯣꯏꯔꯩꯅ ꯃꯥ ꯉꯁꯤꯈꯛꯄꯨ ꯑꯩ ꯆꯔꯥ ꯍꯦꯜꯂꯁꯨ ꯉꯝꯅꯤ ꯑꯗꯨꯅꯤꯗꯅ ꯏꯃꯥꯅꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛꯇꯨ ꯊꯣꯡꯂꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯃꯥꯒ ꯊꯣꯡꯒꯥꯜꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯐꯣꯏꯔꯨꯁꯤ ꯍꯣꯏ ꯑꯗꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯊꯣꯡꯒꯥꯟꯗ ꯄꯣꯠꯐꯝ ꯑꯣꯏꯅ ꯐꯝꯂꯒꯦ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯏꯆꯥꯅ ꯅꯇꯣꯝꯇ ꯌꯨꯝ ꯑꯁꯤ ꯂꯩꯍꯧꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯔꯅꯤꯀꯣ ꯍꯣꯏ ꯌꯥꯔꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅꯅꯦ ꯁꯝꯕꯜꯁꯤꯡ ꯑꯁꯤ ꯈꯔ ꯌꯥꯟꯊꯠꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤꯒ ꯄꯣꯏꯔꯩꯒꯅ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯪꯇꯞ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯩꯖꯕ ꯁꯦꯜ ꯈꯔꯗꯨꯅ ꯁꯤꯟꯗꯨꯅ ꯇꯟ ꯌꯣꯜꯂꯝꯃꯤ
ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯍꯟ ꯑꯌꯥꯝꯕꯗꯤ ꯈꯝꯕꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯣꯏꯅ ꯂꯩꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯈꯝꯕꯤ, ꯅꯪꯒꯤ ꯇꯟ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦ꯫ ꯑꯃꯇꯪ ꯍꯥꯞꯄꯧ ꯍꯩ꯫ ꯍꯣꯏ ꯈꯨꯔꯥ, ꯁꯦ꯫ ꯇꯨꯡꯇꯨꯡꯅ, ꯏꯃꯥ, ꯇꯟ ꯌꯥꯎꯔꯤꯕꯣ? ꯂꯨꯄꯥ 2ꯒꯤꯗ ꯂꯩꯒꯦ꯫ ꯍꯩꯃꯥ, ꯏꯆꯥ ꯇꯨꯡꯇꯨꯡꯅꯤꯅ ꯁꯤꯗꯤ꯫ ꯌꯥꯎꯔꯤ, ꯄꯤꯔꯛꯀꯦꯀꯣ꯫ ꯁꯦ, ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯇꯟ ꯑꯃ ꯍꯥꯞꯄꯤꯔꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯑꯁꯤ ꯐꯝꯂꯛꯄꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯝꯕꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯗꯕ ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯎꯕꯗ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯤ꯫ ꯀꯔꯤꯕꯨ ꯁꯣꯏꯈꯤꯕ, ꯀꯔꯤꯕꯨ ꯂꯥꯟꯈꯤꯕ? ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯃꯜ ꯂꯩꯍꯟꯗꯕꯅꯣ? ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤꯗꯃꯛ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯇꯨꯀꯤ ꯌꯥꯝ ꯁꯥꯎꯅ ꯈꯝꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯈꯝꯕꯤ, ꯅꯪ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯉꯁꯤꯗꯤꯅꯦ ꯁꯦꯜ ꯄꯨꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯆꯦ, ꯇꯟ ꯆꯥꯕꯒꯤ ꯃꯤꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯈꯔ ꯇꯞꯅ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯇꯞꯄ? ꯀꯔꯤꯒꯤ ꯇꯞꯄꯅꯣ? ꯏꯀꯥꯏ ꯈꯪꯗꯕꯤ! ꯅꯃꯥꯏꯗꯣ ꯁꯥꯎꯟꯅ ꯇꯣꯞꯄ꯭ꯔꯣ? ꯀꯗꯥꯏ? ꯑꯩꯒꯤ ꯁꯦꯜ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯒꯤ ꯄꯣꯠꯐꯝ ꯑꯁꯦ ꯉꯁꯤꯗꯒꯤ ꯐꯝꯕ ꯌꯥꯔꯣꯏ꯫ ꯏꯆꯦ, ꯑꯗꯨꯝꯅꯗꯤ ꯇꯥꯛꯄꯤꯒꯅꯨ꯫ ꯄꯣꯠꯐꯝ ꯑꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯅꯤ꯫ ꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯀꯦꯇꯨꯀꯤ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯣꯟꯈꯠꯇꯅ ꯃꯁꯤꯡꯒꯁꯨ ꯈꯨꯝꯕ ꯁꯥꯔꯤꯌꯦ꯫ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯈꯝꯕꯤꯕꯨ ꯃꯁꯝꯐꯣꯏꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯠꯇꯁꯨ ꯈꯥꯝꯗꯣꯛꯄ ꯇꯧꯗꯦ, ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯦ, ꯑꯩ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ꯫ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯏꯆꯦ꯫ ꯅꯪꯅꯦ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯗ꯭ꯔꯤ ꯃꯈꯩ ꯉꯁꯤꯗꯒꯤ ꯄꯣꯠꯐꯝ ꯑꯁꯦ ꯐꯝꯕ ꯌꯥꯔꯣꯏ, ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯄꯦꯅ ꯀꯞꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯝꯕꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ, ꯃꯥ, ꯁꯤ ꯀꯞꯀꯅꯨ꯫ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ꯫ ꯀꯞꯀꯅꯨ ꯏꯃꯥ꯫ ꯏꯃꯥꯒꯤ ꯄꯨꯀꯣ, ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔꯣ? ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔꯣ? ꯏꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯁꯦꯟ ꯇꯥꯜꯂꯒꯦ ꯏꯃꯥ꯫ ꯈꯝꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯏꯆꯥꯕꯨ ꯊꯕꯛ ꯁꯨꯕ ꯍꯩꯒꯗ꯭ꯔꯅꯦ? ꯍꯩꯅꯤꯌꯦ ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯀꯩꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ? ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯈꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯥꯎꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯄꯨꯝꯕ꯫ ꯑꯁꯤꯔꯥ ꯃꯃꯥ ꯃꯆꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯍꯥꯏꯕꯗꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯡ ꯑꯁꯤꯁꯨ ꯃꯥꯏꯀꯩ ꯈꯪꯗ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯅ ꯆꯨꯈ꯭ꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇꯦ꯫ ꯀꯨꯝꯒꯤ ꯅꯣꯡꯆꯨ ꯃꯍꯥꯛꯇꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯈꯝ ꯊꯦꯡꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯆꯨ ꯃꯍꯥꯛꯅ꯫ ꯇꯥꯔꯤꯕ ꯅꯣꯡꯆꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦꯒꯥꯏꯔꯕ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯄꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯃꯨꯡ ꯀꯥꯆꯤꯟ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯅꯣꯡꯆꯨ ꯃꯍꯥꯛꯄꯨ ꯂꯦꯞꯈꯤꯕ ꯉꯥꯏꯔꯤ, ꯇꯨꯝꯊꯕ ꯌꯥꯗꯅ꯫ ꯃꯥ, ꯅꯣꯡꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯨꯈꯤꯗꯣꯏꯅꯣ? ꯏꯆꯥꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ? ꯇꯨꯝꯅꯤꯡꯗꯦꯗ ꯏꯃꯥ, ꯅꯍꯥꯟꯃꯨꯛꯁꯨ ꯅꯣꯡ ꯂꯦꯞꯇꯨꯅ ꯇꯥꯕꯒꯤ ꯑꯍꯤꯡ ꯇꯨꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯈꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯏꯔꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥ, ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ? ꯃꯣꯏꯗꯤ ꯅꯣꯡꯁꯨ ꯆꯣꯠꯂꯝꯃꯣꯏ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯒꯅꯤ꯫ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯁꯤꯗꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯣꯕ ꯂꯩꯔꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯝꯕꯤ ꯄꯣꯠꯐꯝ ꯐꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯃꯤꯒꯤ ꯈꯨꯂꯪ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇꯅꯤ ꯅꯨꯄꯤ ꯑꯃꯅ, ꯈꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯖꯕ ꯅꯁꯛ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯤꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯥ ꯅꯍꯥꯅꯤ, ꯀꯦꯗꯅ ꯃꯧꯗ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯈꯝꯕꯤ ꯈꯪꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯃꯥꯕꯨ ꯀꯔꯦꯝꯅꯔꯤꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥꯊꯣꯛ ꯆꯥꯎꯕꯤꯅꯤꯗꯅ ꯕꯦꯝꯃ ꯈꯝꯕꯤ, ꯅꯪꯒꯤ ꯋꯥꯊꯣꯛ ꯑꯗꯣ ꯂꯧꯕꯨꯛ ꯑꯁꯤꯗꯒꯗꯤ ꯊꯣꯛꯍꯜꯂꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯍꯟꯗꯛꯇꯤ ꯈꯝꯕꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, ꯏꯆꯦ, ꯀꯩꯒꯤꯅꯣ ꯏꯆꯦ ꯍꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯤꯕꯣ?
ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯏꯆꯦ ꯍꯣꯏꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ? ꯃꯧ ꯑꯃꯅ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯈꯪꯍꯧꯗꯦ ꯀꯔꯣꯝꯗꯒꯤꯅꯣ ꯃꯈꯨꯠ ꯑꯗꯨꯅ ꯈꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯍꯦꯛ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ꯫ ꯑꯅꯤꯗꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯈꯝꯕꯤ ꯄꯦꯟꯗꯕ ꯍꯦꯃꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯐꯣꯏꯔꯤꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯏꯆꯦ, ꯅꯈꯣꯏꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯍꯤꯡꯂꯝꯒꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯝꯅ ꯅꯨꯡꯁꯤꯅ ꯍꯤꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯧꯔꯝꯒꯅꯤ? ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯤꯡꯊꯧꯄꯤꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯏꯆꯥꯅ ꯅꯣꯡꯃꯇ ꯀꯅꯥꯗꯒꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯅꯤꯈ꯭ꯔꯕꯒꯦ? ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯨꯕꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯕꯗꯤ ꯏꯄꯨꯔꯣꯏꯕꯅ ꯃꯩ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯩꯕꯨꯁꯨ ꯃꯩꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯕꯤꯗ꯭ꯔꯤꯕꯅꯣ? ꯈꯝꯕꯤ ꯀꯞꯂꯤ ꯄꯦꯟꯗꯕ ꯍꯦꯃꯟꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯈꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ, ꯉꯁꯤ ꯐꯥꯎꯕ ꯈꯝꯕꯤꯒꯤ ꯃꯔꯝꯗ ꯀꯅꯥꯅꯁꯨ ꯐꯅ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯥꯁꯤꯗꯕꯨ ꯆꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥ ꯈꯥꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯧ ꯑꯃꯅ ꯈꯝꯕꯤ, ꯅꯪ ꯁꯥꯎꯒꯅꯨꯀꯣ, ꯏꯆꯦ ꯍꯣꯏ ꯂꯥꯟꯈ꯭ꯔꯦ, ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯈꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯝꯕꯤ ꯀꯅꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯃꯆꯦꯠ ꯑꯗꯨꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯀꯌꯥ ꯊꯥꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯥꯈꯪ ꯐꯔꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ ꯏꯕꯨꯡꯉꯣ ꯇꯨꯡꯇꯨꯡ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯒꯦ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯇꯥꯕ ꯌꯥꯝ ꯋꯥ ꯅꯠꯇꯦꯀꯣ꯫ ꯍꯩ, ꯃꯃꯥꯗꯨꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ? ꯀꯩꯊꯦꯜꯗꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒꯅꯦ ꯅꯪꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯃꯣꯏꯗꯤ ꯃꯄꯨꯟꯁꯤ ꯑꯗꯣ ꯐꯋꯥꯝ ꯑꯣꯏꯔꯕꯅꯤ ꯑꯣꯏꯔꯕ꯫ ꯏꯃꯥ, ꯅꯪ ꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯁꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯣꯏꯅ ꯁꯥꯔ ꯅꯁꯥꯁꯦ ꯑꯗꯨꯝ ꯆꯤꯡꯊꯅꯕ ꯃꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯤ ꯑꯣꯏꯔꯕꯁꯨꯅꯦ ꯃꯥꯗꯤꯅꯦ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ꯫ ꯏꯃꯥ, ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯦ ꯀꯅꯥꯅꯁꯨ ꯄꯥꯝꯗꯕꯅꯤ, ꯀꯅꯥꯅꯁꯨ ꯑꯣꯏꯅꯤꯡꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯇꯨꯡ ꯊꯋꯥꯁꯥꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯄꯥꯈꯪ ꯐꯥꯔꯛꯄꯗꯒꯤꯗꯤ ꯂꯩꯀꯥꯏꯗꯨꯗ ꯈꯝꯕꯤꯕꯨ ꯉꯥꯡꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯁꯦꯜ ꯂꯦꯞꯇꯅ ꯇꯥꯜꯂꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯂꯝꯃꯤ꯫ ꯇꯨꯡꯇꯨꯡ ꯃꯥꯒꯤ ꯃꯇꯥꯎ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯛꯇꯨꯅ, ꯏꯇꯥꯎ ꯇꯥꯕ꯭ꯔꯣ? ꯍꯩꯃꯥ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯇꯨꯡꯇꯨꯡ ꯇꯞꯅ, ꯌꯥꯔꯦꯗ, ꯑꯩꯁꯦ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯤꯇ ꯂꯧꯒꯦ꯫ ꯏꯃꯥꯗꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯃꯥꯕꯣ, ꯉꯥꯏꯈꯣ, ꯑꯩ ꯐꯤ ꯑꯃ ꯊꯣꯛꯂꯛꯈꯤꯒꯦ꯫ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ, ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯒ ꯇꯨꯡꯇꯨꯡꯒꯗꯨ ꯄꯨꯟꯅ ꯊꯥꯔꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯂꯥꯛꯄ ꯎꯕꯗ ꯊꯥꯔꯣ ꯉꯛꯅ, ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ, ꯅꯪꯁꯨ ꯂꯥꯛꯏꯗꯅ? ꯍꯣꯏ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯑꯃꯥꯏꯕꯁꯨ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯏꯃꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯊꯥꯔꯣ ꯋꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯂꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯃꯣꯏ ꯑꯗꯨꯗꯁꯨ ꯑꯄꯦꯟꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ, ꯉꯁꯤꯗꯤ ꯏꯆꯥꯅꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ꯫ ꯆꯠꯂꯣ, ꯅꯃꯥꯗꯨꯁꯨ ꯀꯧꯔꯨꯁꯣ꯫ ꯉꯁꯤꯗꯤꯅꯦ ꯉꯥ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ꯫ ꯄꯣꯏꯔꯩꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯒꯤ ꯍꯣꯠꯅꯕ ꯀꯟꯕ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯏꯪ ꯇꯞꯄ ꯃꯇꯧ ꯑꯗꯨꯗ ꯈꯨꯜꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯃꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯝꯕꯤꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯇꯧꯕꯤꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯜꯂꯝꯕ ꯁꯦꯜꯁꯤꯡꯁꯨ ꯄꯣꯏꯔꯩꯅ ꯇꯧꯗꯨꯅ ꯂꯣꯏꯅ ꯁꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯋꯥꯔꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯣꯏꯔꯩꯅ ꯊꯕꯛ ꯄꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫